ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤꯕꯨ ꯅꯤꯡꯖꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯆꯦꯠꯅ ꯉꯥꯛꯅ ꯆꯠꯆꯔꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯆꯍꯤ ꯀꯨꯝꯍꯧꯕ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯁꯤ ꯂꯥꯛꯑꯦ ꯉꯁꯤꯅ ꯑꯩꯈꯣꯏ 2319ꯒꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯂꯕ ꯀꯨꯝꯍꯧꯕ ꯆꯍꯤ ꯍꯧꯕ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯆꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯆꯍꯤ ꯍꯧꯕ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯔꯨꯑꯣꯏꯅ ꯏꯔꯝꯗꯝ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯊꯥꯖꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯅꯕꯤꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕ ꯄꯤꯅꯕꯤꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯂꯝꯇꯥꯒꯤ ꯊꯥꯁꯨꯅꯤ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯤ ꯂꯨꯅꯥꯔ ꯀꯦꯂꯦꯟꯗꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯈꯣꯡꯆꯠꯇ ꯆꯠꯄ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔꯅꯤꯅ ꯑꯗꯨꯅ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯀꯦꯂꯦꯟꯗꯔꯁꯤꯒ ꯈꯦꯟꯅꯕ ꯃꯥꯒꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯅ ꯃꯁꯤ ꯉꯜꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯑꯩꯈꯣꯏꯒꯤ ꯊꯄꯥꯂꯣꯟꯗ ꯄꯨꯡꯐꯝ ꯌꯥꯎꯕ ꯁꯤ ꯉꯁꯤꯁꯦ ꯏꯪꯂꯤꯁ ꯀꯦꯂꯦꯟꯗꯔꯗ ꯉꯁꯤꯁꯦ 18 ꯃꯥꯔꯆꯅꯤ 18 ꯃꯥꯔꯆꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯂꯨꯅꯥꯔ ꯀꯦꯂꯦꯟꯗꯔꯗ ꯆꯠꯄꯅꯤꯅ ꯃꯁꯤꯁꯤꯗ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯁꯨꯁꯤꯅ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥꯗ ꯂꯣꯏ ꯀꯌꯥꯗ ꯍꯧꯔ ꯀꯌꯥꯗ ꯂꯣꯏꯒꯦ ꯁꯤ ꯃꯁꯤ ꯈꯪꯗ ꯌꯥꯗꯕ ꯇꯉꯥꯏꯐꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯦꯟꯆꯜꯂꯣꯟ ꯂꯣꯏꯁꯪ ꯍꯥꯏꯗꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪ ꯑꯃ ꯑꯣꯐꯤꯁ ꯑꯃ ꯂꯩꯕꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ 2023ꯁꯦ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄꯨꯡꯐꯝꯁꯤ ꯃꯇꯝ ꯆꯥꯅ ꯍꯥꯞꯍꯧꯕꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯆꯃꯝꯅꯒꯦ ꯇꯧꯕ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯁꯨꯒ ꯑꯩꯈꯣꯏ ꯂꯝꯇꯥ ꯊꯥꯁꯨꯒ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯒ ꯑꯅꯤ ꯐꯪꯖꯟꯅꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯍꯪꯉꯛꯄ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯦꯂꯦꯟꯗꯔ ꯐꯣꯡꯖꯈ꯭ꯔꯕꯅꯤ ꯀꯦꯂꯦꯟꯗꯔꯁꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯐꯣꯡꯕ ꯉꯝꯈꯤꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯃꯥꯁ ꯑꯣꯏꯅ ꯄꯤꯒꯗꯕ ꯑꯦꯋꯥꯔꯅꯦꯁ ꯏꯖꯨꯀꯦꯁꯟꯗꯨ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯁꯤ ꯃꯤꯌꯥꯝꯅ ꯍꯪꯉꯛꯄꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯏ ꯃꯗꯨꯒꯤ ꯀꯦꯂꯦꯟꯗꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯊꯦꯠꯄ ꯑꯣꯏꯔꯝꯃꯒꯗꯤ ꯃꯗꯨ ꯀꯅꯥꯗꯁꯨ ꯍꯪꯅꯗ꯭ꯔꯁꯨ ꯌꯥꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯍꯧꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯌꯥꯝꯗ ꯆꯃꯝꯅꯕꯗꯨ ꯑꯩꯈꯣꯏꯅ ꯀꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯑꯩꯈꯣꯏꯒꯤ ꯆꯩꯆꯠ 13 14 ꯃꯥꯔꯆꯇ ꯑꯩꯈꯣꯏ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯏ ꯆꯦꯔꯣꯜꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯃꯗꯨꯗꯤ ꯍꯌꯦꯡ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯃꯁꯤꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯔꯣꯠꯅꯔꯒ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯁꯨꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7:52 ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤ ꯍꯥꯏꯕꯗꯤ ꯏꯁꯝ ꯁꯝꯅ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯀꯔꯤꯒꯤ ꯊꯧꯔꯝ ꯂꯣꯏꯅ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃ ꯊꯝꯈꯤꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯧꯕꯥꯜꯂꯣꯟꯒꯤ ꯍꯧꯕꯒꯤ ꯑꯃꯗꯤ ꯂꯣꯏꯕꯒꯤ ꯄꯨꯡꯐꯝ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣই ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯧꯍꯟꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯖꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯁꯝ ꯁꯝꯅ ꯑꯩꯅ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯕꯗ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯃꯥꯒꯤ ꯂꯩꯆꯥ ꯌꯦꯡꯗꯅ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯐꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜꯂꯣꯟꯒꯤ ꯍꯧꯕꯒꯤ ꯄꯨꯡꯐꯝ ꯂꯣꯏꯕꯒꯤ ꯄꯨꯡꯐꯝꯁꯦ ꯃꯁꯤ ꯌꯦꯡꯗꯕ ꯌꯥꯗꯕ ꯑꯃ ꯂꯥꯛꯑꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟ ꯆꯦ ꯀꯛꯄ ꯂꯥꯛꯄ ꯂꯥꯏ ꯍꯔꯥꯎꯕ ꯀꯃꯤꯇꯤꯒꯤ ꯈꯨꯟꯒꯤ ꯍꯔꯥꯎꯕꯒꯤꯁꯨ ꯍꯧꯖꯤꯛ ꯃꯁꯤ ꯌꯦꯡꯕ ꯍꯧꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯅꯤꯜꯅꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯗꯅ ꯄꯨꯔꯅꯤꯃꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯣꯏ ꯄꯤꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯊꯧꯕꯥꯜꯂꯣꯟꯒꯤ ꯄꯨꯡꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯁꯤ ꯅꯨꯡꯗꯥꯡ ꯄꯨꯡ 6ꯗ ꯂꯣꯏꯔꯝꯃꯣ 8ꯗ ꯂꯣꯏꯔꯝꯃꯣ ꯑꯗꯨꯒꯤ ꯂꯥꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯊꯦꯡꯉꯒ ꯄꯨꯡ 10 ꯂꯥꯏꯔꯣꯏꯁꯤ ꯂꯣꯏꯅꯕꯅꯤ나 ꯉꯁꯥꯏꯒꯤ ꯄꯨꯡꯐꯝꯗꯨ ꯐꯔꯦꯅ ꯄꯤꯔꯤꯕ ꯅꯨꯃꯤꯠꯇꯨ ꯉꯁꯥꯏꯒꯤ ꯊꯧꯕꯥꯜꯗꯨ ꯂꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯃꯗꯨ ꯐꯠꯇꯕ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀꯦꯂꯦꯟꯗꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯂꯥꯛꯏꯕ ꯀꯣꯛ ꯉꯥꯎꯕ ꯆꯃꯝꯅꯕ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯁꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥꯒꯤ ꯊꯥꯁꯨꯒ ꯑꯗꯒꯤꯗꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯄꯥꯟꯁꯤꯟꯅꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯅꯥꯔ ꯀꯦꯂꯦꯟꯗꯔꯒꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡꯗꯨꯒꯤ ꯈꯣꯡꯆꯠꯇꯨꯒꯤ ꯌꯦꯡꯉꯒ ꯄꯨꯡꯐꯝꯗꯨ ꯍꯣꯠꯄ ꯃꯇꯝꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯌꯨꯛ ꯄꯨꯡ 7:52 ꯂꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯆꯍꯤ ꯍꯧꯕꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯡꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ
लाइफम लेन अरुबम ओइरिबा मफुमसे सिगी ओइनसु सही खुदिंगी फी होंगसी अखोई सजीबु नो पानबद होंगी अदो हंदकसु अखोई अयुकी पुंग 8 ताबा ngairaga अखोई लाई फी होंगकांदा अखोई लेबाकी ओइना थौनी थौरम सिंगसे अखोई पांगथोक सकनी अखोई केनोना अखोई प्रेसिडेंट गी इमु मनुना अखोई लाई फी सिम सही खुदिंगी होंगबिबनी इसाइपुदा इमागी इसाइपुदा इसिंगसु अखोई सिंदोकनी अदुन हाइरिबा मयाम सिंगसे अखोई हेंग पुंग 8 तगी हाइबदी हाइरिबा थासोगी पुंगखम सि लोइबदगी अखोई थौरांग अदुम तौजगनी मयाम युमयुमदसु हाइरिबा सिंगसे लोइना पांगबिबदा करिमता काइबा लेते लोइना तनाबा लेइ हाइबदुमा तनाबा लेते हाइबा सिमतंगा मयामना थमजगे अदु अमना अखोइना हुजिक्सि मयामदा अखोइगी मालेमदा लेरिबा लमदमसिदा लेरिबा पुंगखुनिमक सनामहि लाइन लालिबा लाइन सनामहि लाइन सिबु सेना थाजना सलिबा येलो फ्रुट मयाम सिंगसे मसिदा सममनाबा पीबा हाइबा ताय अखोइगी सही होबो कुम होबसे अखोइगी अतै अतै लोइसंग मयामना सुसे थोपिग्रे मसिदा सममनाबसे अमुक हेना मयक सेंबा हेंगानी हेलानी हाइबगी अखोइदा नुवाइजमा फौजै मदुदी करिम हारकांदा अखोइना नांगै पारुदबा कबुई सनामहि लालिबसिंगसु सजीबु नो पामना सही होरग लेरमे सोथे सनामहि लालिबसिंगसु सजीबु नो पामना सही होरग लेरमे मरिंगसिंगसु होरग लेरमे अदु ओरगदि अखोइ मयाम पुनसिनद्रिबा करिगिनो हाइबसि अखोइ ममांग सहीदगी अखोइदा पिरखिबा अखोइगी लाइना पिरप्पा अखोइदा अखोइगी थौदांगनेना लौजै अदुना ममांग सहीदगी अखोइ कबुई यूनियन मणिपुरगा लाइन सनामहि टेम्पल पुर खुसमनरगा अखोइ सजीबु नो पामगी थोरम पांथोखरे हंदक्सी सोथे मरिंग हापसलकांदा अखोइगी स्टेट लेवल कमिटी अमा सेमे अखोइगी स्टेट लेवल सेलिब्रेशन कमिटी ऑन सजीबु नो पानबा हाइदना अखोइगी इरोंदना येलो सजीबु कुमहो लुक अखोइ येलखुल हाइदना दुमाइना सेमजै मसिगी चेयरमैन अमा खली चेयरमैन सिना अखोइगी अखोइगी कबुई यूनियन मणिपुरगिसु कस्टमरी काउंसिल गी प्रेसिडेंट सु ओइरिबा अखोइगी कबुई लोइसंगी अखोइगी संलापसु ओइबा अखोइगी कमसोन गममै कबुइना चेयरमैन ओइ अदुगा वाइस चेयरमैन सोथेगी खुलापा अदगी अखोइगी लाइनदोगी माइब्रेड अदुमाइन तौदना सेक्रेटरी ना मरिंदगी अदुमाइन खल्लगा सेमिबा अखोइगी सिगनबा अखोइगी स्टेट लेवल की थात सेमजरिबा सेलिब्रेशन कमिटी से मसिना हंदक्ति अखोइगी बिशेमपुरगी अदुमलबा लमांगदोंगी डिस्ट्रिक्ट लेबा अखोइगी लमहांग कुपी अखोइ सोथिक विलेज सिदा अखोइगी हंदक्की ओइना थोरम से पांथोकनी मथंगदना होंगोगा अखोइ मफम मैम से पांथोकनी अदुना हारिबसिदा अखोइगी यामना फजबा अखोइगी लमदमसिगी ओइबा अखोइगी मयामना येलोमी हायरगा अखोइगी यामना से अखोइगी के हायतारे तरुबा मसक्तो अदो मफमसिदा उबम फंगनी लमदमसिदा चाउमिनरपा लमदमसि सेमबदे याउमिनरपा लेसेमगदि लेमिनरबा अखोइ मयामसे मसिगी यामना मयक सेंगबा खरा अखोइना नमसिदा अखोइना उचबा मयामदा उहनबा फंगनगनी अदुना हायरिबा थोरमसे अखोइ मयाम पुनमना माइ पामिना हंजी लोइनना मतुंग तारकपददी हायरिबा अखोइ सजीबु नो पानबगी अखोइगी चिंगतम यावना सोथे मरिंग कबुई अखोइ मितैसिंग यावना पांथोइबा थोरमसे लैंगाकी माइकैदगी मसे अखोइना अखोइगी बजेट सेंथंग हापीदना हायरिबा सिंगसे पुनिंग थोगपिबा नुंसिनबगी लिपुन अमा सागतपदा अखोइ पुनिंग थोगपिनबगी दमक्ता अखोइ हाइजगनी मदु मतमदुदसु अखोइगी लैंगाना सोइदना याबिरकनी हायबगी थाजबा थमजै Sky